ngasi nu da waram phong khiba tungan tungan ba manipuri si phong sing amasum thokhiba thawdo wa thok sing dagi maroi bi ipaw sing miyam da thamjari han bada panam pausi digi lakusarga Kuki sing Nepali gi lusing ba sing Koukhatlubagi wathok irang thokna ba sindana ba NPO na salka da khankhri hanana irang thoktuna laidi bi state asid amuk community marak irang thokna ba thabak tawdana Naga People's Organization NPO na Sadar Hills Chief Association salka da khankhri NPO headquarter na thadorok ba siolamada ngarang me kunga tereta Manipur Gorkha Union MGU na press release ama thoktuna goltabi thawdo kandem tawkhraba matung Sadar Hills Chief Association salka na ngarang sirol ama amuk thoktuna tha asigi kunga mapanda salka gi office ta ayuk pung 13 tawada Sarahazare Nepali Modbung Nepali Kabru Lekai Nepali Toribari Nepali Kalapahar Nepali Ringpat 1 Nepali Irang Part 2 Nepali amasum Persian Nepali Chairman Secretary Singlaktuna MGU na thokiba sirol adugi matang amadi panchayat ki matangda khanaba meeting kaukibani hanadagi irang lairibi state asida salkana singuma meeting ama silakpa asi community maraktu wakhal tanadaba madi tension henganaba masa amani maramasina salkana sigumba meeting ama sinnanaba tharang torakliba asi lepkadabani haina NPO na phongtorakli kangpokpi aibisi naga community gi khulkyam leiduna khunda leitariba maphamani maramasina panchayat natragana community gi weba warep ama lawnaba honabada akaknaba community ama ka kauraga warep lawu yagadaba nati naga miyam yohondana tawba thaba amata mapung phaba hoiroi adugi sumatakta Gorkha khul kharana state asida leiriba Gorkha punamakki authority sunati maramasina district asida khunda minariba phurup pudimagna aman amabu ikai khumnagadabani mafam asida khunda minariba community singi marakta khaibung tanagadaba thaba amatata tauroidabani haina su Naga People's Organization na phongdorakli amaromda Manipur Gorkha Welfare Union thadorok pasiolmada Manipur Gorkha Union haiba ma leiti amadi hairibi union asi Gorkha community na masak khangde hairi hairibi union asi na Manipur gi Gorkha gi apex budi am oiriba Manipur Gorkha Welfare Union bu masak thiana na bohona bane loidana Gorkha gi identity bu lana sisinari ba MDU gi matak disciplinary amadi legal action lawragan hairi ningsing mayabri Manipur Gorkha Union AGU gi president Banu Pratap Rai na khuyek piduna thasgi kunga te sirol ma thoktuna hawkhiba me kunna paumi sing tongba MST bastagi Manipur thaba hoi muthatkadabani haina Goltabi area da leramba maharijemena sadakhiba thawong adubu akan mong da kandem tawkhibani sioladu hek thokhibaga Sadar Hills Chief Association na sirol ma thoktuna association na sigi office ta thasgi kunga mapan gi ayuk pung 13 tabada Sarhazar Modbung Kabru Lekai Kalapahar Toribari Irang Part 1 Irang Part 2 amasum Persian Nepali gi chairman amadi secretary singlaktuna MGU gi matangna khananaba meeting kaurakhibani amaromdana state ki ming muthanaba instruction pi khiba leiti chief secretary na ngasi thadorak pa chirola mari state ki ming muthanaba natragana khumjunana bi state government amadi responsible political leadership ki mekedagi instruction pi khiba leiti haina sengdorakli chief secretary na thadorak pa chirola mada Sirulili festival 2025 ta mipung khudima urkul satuna saruk yaba yanaba lainga ki mekedagi akanba security gi thabak lokhi adubo laibuk thiba thagdo amoina thasigi kunda imphal dagi permission puduna sakhiba MST bus khamlaga bus ta EDB state ki ming khumjingadabani haibiyu thagdo amana chamamna kya thokali adobe state ki ming khumjingadabani natragana muthatkadabani haina Manipur government amadi responsible political leadership ki mekedagi instruction pi khiba leiti haina sengdoloduna masigi asumbu wapam inquiry ningthina tawra khangadabani wapam asigi matangda governor Manipur lega ki Commissioner Home Secretary IT na sabi inquiry committee am CM thikat pegi thabuk chathari inquiry ki report athubuda lan khalagani report hek lakpaga thawdo odu sienaba singi matata akan be action lakotkani asiguma lebuk thiba thawdo matungna amu hana thualoi haibigi thajabasu chief secretary na miyamda thamlakli amaromdana anauba lenga ama sembada MLA nifuga marina saugatle haiba sirol governor da pisinkhri President Lairiba Manipur anauba miyam gi lenga ama sembada NDA gi MLA nifuga marina mapung phana sagotkani haibigi sirola mangasi MLA tarana Rajbhavan satuna Governor Ajay Kumar Bala da pisinkhri BJP MLA Singh Thoksam Rajesh Syam Yumnam Rajesh Syam Loremam Rameshwar Thangjam Arun Kumar Kesh Ragumani Kongkham Robindro Paunam Brojen NPP gi MLA Singh Sheikh Nurul Hassan
Zanghemlung amasum Independence MLA Sapam Nishikantana Anoba Lengak Siemnaba MLA Nifugu Marina Kuyek Pibasi role to Governor the Pishin Kibani. Governor Unaruraba Matung Pomishing the Hirokendri MLA Toksum Radesham Hai. Lengak CMBG the National Party Webana Center Gilusimusina Pirep Lorakani Adubo. Anoba Lenga Amasiambada Nasiki MLA Nifugu Marina Yetna Valatana Yare have Utpoina Sirolama Governor the Pishin Mani. Anoba lenga ama sembada yadaba MLA leti party pundabanina Congress ki MLA mangagi phiripti khangdi edubu makhoi su anoba lenga ama sembada yaningdaba lairoi khalli haba wafam thamki anoba lenga sembada mapung phana saugalli haina khuyek pibada yawriba MLA nifuga mari ase amamam tu oina speaker thoksom saitrabataga unabigi mathakta puna unaduna anoba lenga sembagi matangna sapsaba phirep loraba mihut sing haina su mangna phongdoki MLA thoksum radesh yamna makha taraduna COVID laisat matam dasu sahi ani hena development gi amati laibak ki ba thabak thorom kya pangthokpa yadana mangkhre Manipur gi irang asina maram oiduna handak ki lainga asisu sahi ani uhum hena mangsilakwa sida miyam kham thena wanari miyam gi awaba madi miyam na pamnari ba mapung phaba lainga amagi damak MLA nifugu mari asina amatu oibi gi phirep asi lorakpani hanasu mangna phongdoki Sayesigi February Mapanda N. Berenas Minister Pam Tato Krabamatung Manipur Legislative Assembly gi suspended animation the Tamlaga February Tarag Humdoigi Manipura President Rule Tamlakibane MLA Kumfu Labor Manipur Legislative Assembly da MLA Amal Lakidavana Housing MLA Yankigimapa Lady MLA Yankigamapan Gimanunda Langak Siemba Sagoliba MLA Singimanunda BJP Nalusingba Langak the Yauriba Mita MLA Kuntraganitoy Muslim MLA Ahum Naga MLA Mapan Puna MLA Nifugumarini Aduga MLA Manga Mana Congress ki Aduga MLA Tara Mana Kokini Koki MLA Tara Siki Manunda MLA Taret BJP gi ticket Mai Pakuni Amaramda Manipur Legislative Assembly ki Speaker Thoksam Saitrabatana MLA Nifugu Marina Kuyek Piduna Manipura Popular Government ama Siemada Mapung Pana Sagotkani Haina Governor Sirol Pishin Kibiki Wapam Makiwaina Kangba Laiti Hari Mana Fongdorakpada Legislature Karana Langak Siemnaba claim Tauba Haibisi Asumbadi Nati Niam Gioina di Party ki Legislature Leader na claim Tokom Topone Aduma Manipur ki Hausi Odi Pio Masigi Matanga Makoina Fongdukli Wapam Adudi appreciate Wihana Fongdorakli Ningsing Bayabadi Manipura Miam Gilainga Ama Amuhana Lehan Binava NDA gi MLA Kungama Thoida Kuyek Piduna Sahisi April Kungama Panda Prime Minister Narendra Modi Amasum Union Home Minister Amit Shah Delhi Desatuna Sirol Pishin Balekravane Marakshida Hanigi Minister Nongthoma Bere Nangarang Rasbon Satuna Governor Ajay Kumar Balago Unabusu Lekravane Priyas Nit Biology Sangai Pro NTA Nit UZ Biology Admission Houseri Class 12 Thakraba Mahiroi Singidamak Lakliba NTA Nit UZ 2026 ki Hanipan gi target course pizari Hadiba class singa simatik sana sahi nipan hina takpada Nit Biology the experience lairaba faculty singa takpigani Aikoi na pizari ba khudong saba singa du extra reading material sangraba si yanaba morongda basic concept mamutana takpigani Easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitang Kunga Mapaniki class house Ragani Yamna Nuairi Bamana internally displaced person IDP Samati Relief came the Lady Satra Singoina di Pilo Zaroi Housemak Lakpiduna Mingsan Bias Nit Biology Sangai Pro FCI Road opposite Powerhouse Lakpiduna Madi Equigi contact number 700553438 Natraga 700537615 da Pau Fobiro Makasa Tarakpoina Kabui amadi Maring Fruki Miyoi Singaloina LSTB na Funal Maring Kul Salai Tereki Piral Singkat Minakrik Maring Kabui amadi Mita in Sajibu Sairau Bapuna Pangtok Minaba Warep Nakrik Nasi Inga Ginini Pan Benumirasida Sanamai Lining Satliva Kabui Phurup amadi Maring Fruki Miyoi Singaloina Lining Tau Sanamai Temple Board LSTB gi Mihut Singna Funal Maring Kul Salai Tereki Piral Singkat Minakrik Loinana Lakadoriba Sajibu Noma Pan Vada Inat lining Satliva Kabui Maring amadi Mita in a Puna Sajibu Sairauba Pangtok Minanaba Warren Nakrik Ngasi Inga Ginini Pan Bayum Sakasanu Mirasida Funal Maring Kulda Laiba Funal Ningtau Telaiba Madi Ima Shankulaima Anigi Kumzagi Pizol Hongba Madi Satlon Katpegi Taramama Pangtokre Tauramadu Sanamai lining Satliva Kabui Maring amadi Mitai Phrupna Puna Satlin Saminaki Tauramadu Kabui Union Manipur lining Tau Sanamai Temple Board ki Kabui Loishangi Mutsing Saruyaki Taurangi Manungsana Maring Phuruki Oinasu Sajibu Nong Mapan Badagi Sahi Papa Oibana Sajibu Serau Puna Pangtok Minana Wapam
पुथोरकपगा लोइनना कबुई मरिंग अमदी मितै फुरुप पुना पांथोकमिननबा वारेमनखि थौरम अदुगी मतंगदा LLTV की मेंबर सेक्रेटरी मैस्नाम सीबदता लुवांग हाई इना लाइनिंग सलीबा मरिंग फुरुक की इसिल इनाव सिंदा LSTV की मैकेदगी फुनाल मरिंग खुल लैरिबा फुनाल निंगथौ तेलहैबा अमदी इमा संखुलैमा अनिगी खुबम लाक्तुना अमुक्तंग खुरुमजगे हाइना खंगनजखिबगी मतुंगिना ngasi LSTV की मैकेदगी अथेन पोट खलोइना लाक्तुना थौनिजबने ngasi अखोइना इना लाइनिंग सत्ले हाइरबसु अखोइ करी फिवमदा लैरि हाइबसि कुपना नैनबा मथौ ओइरि मिटोपसिना येलो मिशन की मथकता करम मोंगदा लांदारकली हाइबसि नैनेदुना सत्पसंगि मरम अदुना ngasi फुनाल मरिंग की खुल लाक्लिबासि अखोइ सत्तबि यादे पाउजल पिदबा यादे खन्दुना लाक्पने मरिंग फुरुक की इपाइपुसिंग लिक्लम ngaglaga सत्लिबा मियोय कयाम लैरि हाइबसि नैनेदबि यारोइ मरिंग फुरुक की इसिल इनाउसिंग ngasisu इपाइपुसिंग लिक्लम ngaglaga सत्लंबा उबदा नुंगाइबा फावि हौरक्लिबा मिरोलसिंगसु इपाइपुसिंग लिक्लमदा पुनसिनना बखोनमिनसि मखा चथरकपो ओइना तोप पावना मोरेदगी लंजेनरकपा मियोय अमा रिलीफ कैम्प दा लैखिद्रि मोरेदगी लंजेलक्तुना वांगजिंग कोदम पक्वी स्पोर्ट कॉम्प्लेक्स रिलीफ कैम्प दा मतम सांगना संगजफम लौदुन लेरमा मोरे वार्ड नंबर 7 तोरेल वांगमा लेकाइदगी लैसरम मनिहार सै हुमद्रा कोबा मियोय अमा ngasi masagi anaba mana maram oiraga lekatnaba ngamdana lekhidre hari mahak wangsing kodom pokwi sport complex relief camp lairingai ana ayek yoksilakpadagi relief camp laina ana leng sathaduna kudong sadaba kya mayok naram laba matung makha tana leng sathanaba thobal district ki manungsana leiba athopam nepram company da leiba khangna sanaba amagi yumna sangjapam lawduna lairam laba matung ngasi khangowduna mak lekhidabani makna lekhidabada moredagi lanjelaktuna tongan relief camp sina sangjapam lawduna lairiba ITP sing awaba phungdokre hari अदुगो तेंदक नसुम मैम थमजरमगे हौजिकोइनदी मैम पाउसी मतंग से लुसिनजरगे अमसुम मखाताबा अनौबा अपडेट मैम पुन ngamiनसेना चैनल सिगी मैकेदगी मैंगफम द मखाताना थमजरी मखाताबा अनौबा अपडेट मैम पुन ngamiनसे